ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯎꯇꯤ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯗꯣꯏꯅꯤ ꯅꯍꯥꯟ ꯃꯌꯥꯝꯅ ꯊꯣꯡ ꯍꯥꯏꯔꯛꯄꯗꯣ ꯃꯌꯥꯝꯅ ꯑꯐꯕ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯕ ꯃꯇꯝꯗ ꯂꯦꯡꯉꯣꯏ ꯑꯗꯒꯤꯗꯤ ꯑꯣꯠꯄ ꯃꯥꯏꯀꯩꯗꯨꯒ ꯑꯗꯨꯝ ꯑꯣꯠꯂꯣ ꯍꯪꯒꯠꯅ ꯑꯣꯠꯀꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯦꯡꯗꯦ ꯑꯁꯤꯃꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯔꯛꯄꯗꯣ ꯑꯃꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯗꯤ ꯑꯗꯨꯒ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯣꯠꯄꯤꯒꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯣꯠꯇ꯭ꯔꯒꯗꯤ ꯂꯦꯡꯗꯦ ꯍꯥꯏꯅ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩ ꯊꯔꯣꯏ ꯑꯃꯁꯨ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯊꯔꯣꯏ ꯑꯃꯒ ꯑꯗꯨꯒ ꯎꯇꯤ ꯑꯃꯒ ꯊꯣꯡꯉꯒꯦ ꯑꯗꯣ ꯊꯔꯣꯏꯒ ꯎꯇꯤꯒꯁꯨ ꯆꯥꯕ ꯌꯥꯏꯔ ꯌꯥꯗ꯭ꯔꯦꯗꯤꯈꯪꯗꯦ ꯖꯦꯠ ꯂꯩꯅꯗꯅꯀꯣ ꯑꯗꯣ ꯈꯔ ꯌꯦꯡꯉꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯏꯁꯨ ꯀꯩꯅꯣꯗꯣ ꯎꯇꯤ ꯊꯣꯡꯕꯗꯣ ꯆꯥꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯄꯥꯡꯈꯣꯂꯥꯒꯤ ꯃꯆꯩꯗꯣ ꯆꯥꯕ ꯐꯥꯎꯗ ꯂꯦꯡꯉꯦ ꯑꯗꯣ ꯃꯅꯥꯗꯣ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯩ ꯉꯁꯤ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯕ ꯌꯥꯏ ꯌꯥꯗꯦꯗꯨꯁꯨ ꯈꯪꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯆꯥꯕꯗꯣ ꯂꯦꯡꯒꯅꯤ ꯍꯥꯏꯅ ꯀꯤꯖꯩꯌꯦꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯆꯨꯏꯌꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯨꯕꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯄꯣꯊꯥꯅ ꯂꯩꯔꯪꯗ ꯑꯣꯏꯅ ꯊꯣꯡꯉꯨꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯝꯒꯅꯤ ꯂꯩꯔꯪꯗ ꯊꯣꯡꯕꯗꯣ ꯑꯗꯨ ꯌꯦꯡꯉꯨꯔꯁꯤ ꯆꯠꯂꯁꯤ ꯎꯇꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯎꯇꯤꯗꯣ ꯀꯅꯥꯒꯨꯝꯕꯅꯗꯤ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯩ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯍꯋꯥꯏꯒꯤ ꯃꯅꯥꯗꯣ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯔꯒ ꯁꯦꯝꯕ ꯎꯠꯇꯨꯅꯤ ꯑꯗꯨ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯅꯤ ꯎꯇꯤ ꯊꯣꯡꯕꯗ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯗ ꯏꯁꯤꯡꯗ ꯁꯤꯁꯦ ꯈꯦꯠꯂꯒ ꯇꯤꯡꯁꯜꯂꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗꯤ ꯂꯧꯔꯣꯏꯕꯀꯣ ꯃꯥꯏ ꯃꯄꯪꯗꯨꯗꯤ ꯈꯪꯉꯝꯒꯅꯤꯗ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝ ꯍꯩꯄꯥꯁꯤꯡꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯅꯤ ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯑꯐꯕ ꯄꯥꯎ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯗꯣꯏꯕ ꯑꯦꯞꯁꯤꯒꯤ ꯃꯃꯤꯡ ꯅꯣꯠꯁꯇꯥ ꯄ꯭ꯔꯣ ꯀꯧꯏ ꯅꯣꯠꯁꯇꯥ ꯄ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯦꯞꯁꯦ ꯌꯥꯝꯅ ꯑꯐꯕ ꯑꯦꯞꯅꯤ ꯐꯣꯔ ꯏꯟꯗꯤꯌꯟ T20 ꯀ꯭ꯔꯤꯀꯦꯠ ꯐꯟꯒꯤ ꯑꯣꯏꯅ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯎꯕ ꯂꯤꯗꯔ ꯕꯣꯔꯗꯁꯨ ꯍꯥꯏꯕꯗꯤ ꯃꯦꯒꯥ ꯂꯤꯗꯔ ꯕꯣꯔꯗꯁꯨ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏ ꯃꯣꯟꯁꯇꯔ ꯀꯣꯟꯇꯦꯁ ꯂꯣꯌꯦꯁ ꯑꯦꯟꯇ꯭ꯔꯤ ꯁ꯭ꯄꯤꯁ ꯇꯨꯔꯅꯥꯃꯦꯟꯠ ꯍꯥꯏꯌꯦꯁ ꯀꯣꯟꯇꯦꯁ ꯃꯅꯤ ꯒꯦꯝꯁꯀꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯪꯂꯦ ꯑꯗꯨꯒ if you want to play another fantasy sport then it is also available in this app ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁ꯭ꯄꯣꯔꯠꯀꯤ ꯗ ꯁꯥꯟꯅꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯒ ꯑꯗꯨꯝꯇ ꯁꯥꯟꯅꯅ ꯂꯩꯕ ꯃꯤꯒꯤꯁꯨ ꯂꯣꯌꯦꯜꯇꯤ ꯄꯣꯏꯟꯠ ꯐꯪꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ 5 ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯂꯣꯌꯦꯜꯇꯤ ꯄꯣꯏꯟꯠꯁꯨ ꯑꯁꯤꯗꯩꯁꯤꯒ ꯌꯥꯎꯋꯦꯕꯀꯣ iPhone 12 Pro Max ꯀꯨꯝꯕ PS5 ꯀꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯒꯤꯐꯠꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯏ ꯑꯦꯛꯇꯤꯚ ꯌꯨꯖꯔꯁꯤꯡꯒꯤꯁꯨ ꯅꯣꯠꯁꯇꯥ ꯄ꯭ꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯌꯦꯜꯇꯤ ꯄꯣꯏꯟꯠ ꯐꯪꯉꯤ why are you waiting for ꯗꯥꯎꯟꯂꯣꯗ ꯇꯧꯔꯣ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯂꯤꯡꯛꯁꯤꯒ ꯆꯪꯉꯒ ꯑꯗꯨꯒ ꯔꯦꯖꯤꯁꯇꯔ ꯇꯧꯔꯣ ꯑꯗꯨꯒ ꯋꯦꯜꯀꯝ ꯕꯣꯅꯁ ꯐꯪꯉꯣ ꯃꯌꯥꯝ ꯆꯤꯡꯅꯒꯅꯨ ꯁꯤꯒꯤ ꯑꯦꯞꯁꯦ 100% ꯁꯤꯀ꯭ꯌꯣꯔꯅꯤ ꯅꯪꯕꯣ ꯀꯌꯥꯝ ꯈꯦꯠꯂꯖꯥꯠꯅꯤ ꯈꯔ ꯈꯦꯠꯂꯦ ꯁꯤꯅ ꯀꯥꯏꯅ उत मही रेडी मयाम पाखला मनासे करम मनो हाबा ए खंगद्रेबको सिसे ओरबा माले अखोइना चानारिदो अखोइना चानाबदो सिसिनेबा सिसे मरी पांखोक हाइदुनि सि मनासे केनोमम तौद्रा उचा यागद्रा सिबो सिओना अदुम हिअगेबको सिसे खरा पिक्टक तौबो ngaiसे हिअगे अदो सिदि जेंदीमनि सिसे हिअगेबको अदो म्यामगी से यामना लिखना थोंगदबनेबको हाइदि होरेन चाव यारद्रा खंगदबनिने अदुदुगी अदो पांखला मनासे इन हेक्लिएबा अदुदो सिदा लेरे अदुगा सिदा लेरे चेंगसिना अदो लाव मपानदा हुजिक थोंगुरसि अदो ए पांखला मनासे सिगै जामधोगा ओइना पुथोगे
ꯑꯩꯒꯤꯗꯤ ꯁꯪꯉꯛꯇ꯭ꯔꯦ ꯉꯥꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯆꯅꯝ ꯍꯥꯞꯇ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯩꯅ ꯆꯅꯝ ꯍꯥꯞꯆꯜꯂꯨꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯅꯕꯁꯦ ꯁꯤꯜꯂꯛꯄꯗ ꯋꯥꯔꯦ ꯃꯃꯥ ꯋꯥꯔꯦ ꯑꯗꯨꯅ ꯕꯦꯛꯒ꯭ꯔꯥꯎꯟꯒ ꯃꯊꯧ ꯇꯥꯗꯦ ꯃꯉꯥꯜ ꯂꯥꯛꯄ ꯃꯐꯝꯗ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯃꯣꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯃꯣꯠꯄꯨꯗꯤ ꯃꯣꯠꯇꯦ ꯃꯥꯏ ꯃꯆꯨꯁꯤꯅꯅꯦꯕ ꯀꯨꯏꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯩꯊꯣꯛꯑꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯏ ꯃꯆꯨꯁꯦ ꯀꯂꯔ ꯊꯥꯒꯦ ꯀꯣꯟꯅ ꯑꯗꯨꯒ ꯐꯖꯔꯛꯀꯅꯤ ꯑꯗꯣ ꯅꯣꯡ ꯆꯨꯔꯦꯅꯦ ꯉꯁꯤꯒꯤ ꯑꯩꯅ ꯊꯣꯡꯕꯗ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨꯅꯤ ꯑꯩꯅ ꯇꯧꯖꯔꯤꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯩꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯦ ꯑꯗꯣ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯅꯥ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯐꯣꯏ ꯃꯅꯥ ꯍꯥꯏꯕ ꯑꯗꯒꯤ ꯈꯥꯃꯦꯟ ꯃꯅꯥ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯁꯤꯡꯗꯨꯁꯨ ꯃꯌꯥꯝ ꯍꯥꯞꯄꯨ ꯍꯥꯏ ꯑꯗꯣ ꯑꯩ ꯍꯩꯅꯗꯕꯅꯤꯅ ꯑꯗꯨꯁꯤꯡꯗꯨꯗꯤ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯍꯣꯔꯦꯟ ꯆꯥꯕꯗꯣ ꯉꯝꯗ꯭ꯔꯒꯗꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯈꯣꯏꯗꯤ ꯆꯥꯈꯔꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯔꯒ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎꯀꯣ ꯖꯥꯏꯉꯪ ꯍꯥꯞꯄꯁꯦ ꯍꯥꯞꯅꯕ꯭ꯔꯥ ꯍꯥꯞꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯪꯗꯕ ꯀꯧꯕꯩꯅ ꯖꯥꯏꯉꯪ ꯍꯥꯞꯄꯨꯕꯗꯒꯤ ꯁꯤ ꯖꯦꯡꯒꯨ ꯃꯆꯨꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯆꯥꯔꯒꯦ ꯃꯌꯥꯝ ꯉꯥꯏꯕꯒ ꯉꯝꯃꯔꯣꯏ ꯄꯄ ꯂꯥꯎ ꯊꯦꯡꯈ꯭ꯔꯦ ꯌꯥꯝꯅ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤ ꯅꯪ ꯄꯄ ꯆꯥꯔꯣ ꯀꯔꯤꯒ ꯆꯥꯏꯅꯣ ꯅꯥꯈꯣꯟꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯅꯤ ꯁꯤꯗ ꯂꯩꯔꯦ ꯎꯇꯤꯁꯨ ꯆꯥꯔꯛꯑꯒꯦꯕꯀꯣ ꯑꯣ ꯉꯁꯤ ꯅꯣꯡ ꯆꯨꯕꯒ ꯆꯞ ꯆꯥꯅꯈ꯭ꯔꯦ ꯎꯇꯤ ꯆꯥꯎꯔꯝꯃꯦ ꯏꯁ ꯑꯩꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯄ ꯀꯩꯁꯨ ꯂꯦꯡꯗꯦ ꯂꯦꯡꯕꯁꯨ ꯂꯦꯡꯗꯦ ꯅꯣꯡꯁꯨ ꯀꯟꯅ ꯆꯥꯊꯔꯛꯑꯦ ꯋꯥ ꯉꯥꯡꯉꯦ ꯇꯥꯔꯦ ꯇꯥꯗꯦ ꯍꯥꯎꯕ꯭ꯔꯥ ꯎꯇꯤꯗꯣ ꯌꯦꯡꯉꯣ 그래서 농간도 되려냐? 목선머리가 나의 왕언니들은 떼벌려. Ngaji hari. Rohan. Rohan. Lối chụp của cái mình phải giống như học bây giờ ngầm mùi nó nào Tất cả rồi đã ra được cái gì?
ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ